Ichao asina Sokhallaba Moirang Assembly Constituency ki Mapham singda ACSC ki MLA Thongam Shanti na Hakthengnana Chattuna Yengshinkhre loinana Ichao asina Sokhallaba singda District Administration amasung MLA ki maikei ki mateng piragani haina thajaba pikhre Ichao asina maram oraga Moirang Assembly Constituency ki manung chana laiba pansang laikai patlaw laikai oksungbong laikai khoiru laikai fuwala gram panchayat Ngangkhalawai Gram Panchayat amade Kwakta Gram Panchayat ki Mapham sing chawna awaba mayok na halay. Gram Panchayat sing asina kuanba Mapham sing da layba ngayok farm kaya kaibidagi farmapur sing kokta khut hamnare. Assembly Constituency asigi manung chana layba yum sing da thamba fogay sing ising na yengshinkhibana miyam da chawna awaba mayok na halay. Ichao mayok na riba kunja sing safagadaba Mapham da changjafam lawdo na laynare. Ichao Yengshinkhre adada Moirang asigi MLA Thongam Shanti na hai. Ichao asina miyam da chaw na khudong chadaba mayok na halay. Nonga si leptrabade Moirang asigi fibam ase tamthina sokchilagane. Haujik fawbada ACSC manung chanat na ran sanada. Ichao asina shokhallaba imung nifu henbagi miyoy chani rom gidabag relief camp hangnaba sem sare. District Administration ki maikei dagi so relief material sing pi naba thorang tawre haike. So ana Mapham kya buga baragi ayaba area da shing dong se left tagdi abuka se hegla pe ari adu DC ke through da na se dagdi relief people hoda ba ko hoda jare adu ate Mapham jisu yenga e dio sing tanar ga ko inspection chatli adu yadi ko Mapham yadan ba ko hoda ri ko ai site ki da kai to goda ba di kanona district administration da kai to goda ba tanar ga shing chawl waro nam se amuka he da ba te pangna ba ai da ngam ba thak to hoda jagli hai ba do ai ni am da thamje